Arambai News Guwahati Mitilongi Pau Tabiru Singbu Yan Han Muktada Chingangbam Suzitrani na Kurumjari Huzingasigi Samlapa Mariba Pau Sing Lawirase Bangladesh tagi jihadi taruk amagasu Assam da changlakre amadi phare adubu mangadi imam gi phizol setuna Assam da koilot lotuna lei haina CM Himanta Biswa Sarmana ngasi paumishing da phongdorakhi Madrasa da changlakpa mapan state singi imam khudingmak tangai fadana registration tawgodabani loinana masjid ta anoba imam ama hek changlakpa urabadi Assam police ta khudakta khangangadabani haina so CM na makha takhi Jihadi manga asi thibagi operation police na leptana changshile Guwahati ulubari gi paying guest amada leibi Brahmaputra Nursing Institute ki mahiroi ama maki ka manungda thori yanduna siramle Sarmistha Ghosh Kaubi West Bengal gi Alipurduar dagi nupi macha se mahakna leiriba yum asigi washroom da pung animuk mahaka yanazaba nupa asiga video call da wari sanaramke Nupi Machasi Institute Chataba Numit Kayanimuk Sure so Hairi Mahiroi Masing Yamna Laitaba School Sing Amalgamate Tonabagi Assam Lengak na Paikhalakliba Thorangasi Makada Manipur Medium gi School Kaya Kudung Tiningai Orakli Maramaduna School Amalgamation gi Matangda Ngasi Mahiroi Loop Amsugi Mihut Singna Lakipur Kendragi MLA Kausik Rai Masamaka Unaduna School Kayagi Data Amadi Report Sing Yauba Memorandum Ama Pishinkre Missing Likpa Proof Amo Oina Manipuri Medium School Singda Amalgamation gi Matangasi Amukhanna Kanthabinaba Amadi Komthok Pinaba Memorandum Asida Iri Manipuri Medium gi School Sing Amalgamation Tawbidanabagi Wafamsu Mayek Sing na Panke Loinana Manadaba Medium da Amalgamate Tawkraba Manipuri Medium School Sing Amukhana di Amalgamate Tawbinabagi Wafamsu Thamke MLA Kausik Raina Wafam Singasi Kupna Yengsingani Amadi Maki Maikaidagi Angamba Thakta Hotnagani Habagi Thazaba Piraki Hairi MLA Unabagi Kongcheda Sida Athobo Ningsing Lupki General Secretary Yumnam Nadia Chan Lesungbam Robindro Amadi Asangbam Soponsu Yauke Assam ki Barak Tampa ki Silchar Sahar da Laiba Kasar College ki Principal Ngarang Nomaizing Numit Pangthokiba Grade 4 Pham gi oina Assam lenga ki Direct Recruitment Examination Pangthokpada Chana Pathap Ngakna Chattabagi Damak Police na Phajinkre Principal asina government official sing dasu nattaba thaksi khasi chatharaki hairi Kasargi DC Rohan Kumar Jhana pikhalakpa FIR amagi matungina Principal Siddhartha Sankarnath phakibani Parikya matamda college ki gate matam chana hangdokhide aduga principal da khanghaluba matamda maki junior ga wari sanau haina DC da hairaki hairi Assam na Meghalaya gi mathangda handakna muk Arunachal Pradesh ka ngamkhai gi chet naba loisinanaba yumlonaba state aniga kan honarakle Minister Atul Borana Assam gi maikei digi luchingduna Arunachal gi CM ga wari sanaba haukre Minister Atul Borama di Arunachal gi Deputy CM Chauna Men na punna namsai amadi tejuda chatuna ground zero dagi chet nariba mafam sing yengsinba haukre Saihek Saireng Saipal Semgatlup Saipalgi Tarataruk Subamapo Kumon Thoram Asi Manipur Press Club Imphal da Pangthokre Aibi Hawaibam Janthoda Chahi Sigi Saireng ba Inglisingani Kunithoi Khomdram Bidhu Amadi Leimakhubi Lifetime Achievement Award Inglisingani Kunithoi Amadi Mutum Ramani da Dr. Mayengbam Kamla Sairol Mana Inglisingani Kunithoi Kusinaduna Ikai Khumnaba Utkre Award ani asi mathang sitna Dr. Mayengbam Kamla amadi Khomdram Dorendra anina Saipal da chahi khudingi katpirakpa award ne ngasi thoram asigi manung channa Rakesh Nauremna editor oiba nungsi nungonda yumpham oiba isai meyeki khomjinba lairik sanarik pareng haunabi matungena wangkhai AC gi MLA oriwa Thangjam Arun Kumar na phongki Ngasigi Thoramasida Wangkhegi MLA Thangjam Arun Kumar na athoiba mithung Saipal gi Vice President Khetchimayum Subadanina Thoramapu oina saruk yakhi National Awardee Anandavi Konthaujam Amadi Leimai Enterprises ki Proprietor Salam Ongwi Vajani Anina akhanaba mithung sing oina saruk yakhi Saipal gi Secretary KC Gitana Thoramgi nungi oiba warol thamki Athoiba mithung MLA Arun Kumar na Saipal na lamdamasigi isai mayek I basing yokhatnaba hotnariba thodang asimak thagat ningai ni haike
Hauzik lowda urea har chaigadaba matamasida lowmi singna har phangdabagi awaba Manipurda mayoknari maramaduna lagliba August kudbanga fawbagi manungda urea har matik chana phangdrabadi mathang numit habadi August kun taruki ahin nongyaidagi tidim lambida pung nipuni pangi ban chatharagani haina Moirang Kendra Farmers Development Cooperative Society Limited ki secretary oriba Hemam Ranjit na ngasi Moirang lamkhaida leiba Koyol Kaitel the Pangtuki Paugi Mipam Amada Paumi Singda Pongdoraki Iramdam Khorzai Apunbalup Ikal Manipur Yanglam Wavgaina Sinduna Maibam Ongbi Bimola Devi Ningsing Mana Inglisingani Kuni Toy Lantok Pagaloidana Ikalgi Chepong Ihorakpa Pongba Amadi Achoba Yumnamna Iba radio drama Mangagi Khomjin Balairik Uchek Langmai Pongbagi Thoram Ngarang Hyanglam Makhalikai Community Hall the Pangthokre Thoramasida Imphal College ki principal Dr. Moirangthem Priyo Bertana Athoiba Mithung Ikal gi president Maibam Navgi Source Academy Awardina Thoram Mapu Theatre Amadi cultural activist Loitongbam Brajamohan Singhna Akhanaba Lengbirakpa oina saruk yakhi Patsoi part 1 dagi Wahengbam Roman Maiteida Maki Wari Machagi Lairik Ningthagi Lamanda Maibam Ongbi Bimola Devi Ningsingmana Lanthoki Dr. Chirom Rajketan Singhna Achoba Yumnamgi radio drama Uchek Langmai Gi Maramda Masak Taki Haina General Secretary Nongthombam Bishwajit Singhna Thadoropa Chirol Amana Phongdorakli Jiribamgi Borobekra Higher Secondary School Borobekra si Principal Natraga Principal in charge Laitabadagi School asi Matam Kayagi Mamangdagi Yengsin Binaba Laitaduna Lakli Mahairoi Singi Hak Mapungphana Phanghanbiu Matam Matamgi Oina Lengakna contract basis ta Oza Tharaklabasu join fawba Toromdabagi Mami Tari Haribo Oza Sing asigi matakta chap chaba action lokhatpiu school asigi attendance register da Oza kharagi ming yaudaba phawba thengnare matam kayadagi tongan ba mahairoi loop singna award pa Oza hapiu haiduna demand tawduna laklabasu mrilinaba singna tasin usinna bidri Oza Singi Leipam Moriba Transit Quarter Sida Arapadagi Oza Transfer Tharak Labasu Lining Day. Athuba Matamda Wat Liba Principal Loinana Oza Awat Pana Pik Thalaba School Sigi Oza Singsu Athuba Matamda Hapiu Haina Mahairoi Loop MSF Jiribam MSF ki Jiribam Office the Pangthokiba Paugi Mipam Amada Laishram Bilax Meitei President Desam Jiribam Amadi CH Acho Singh President KSA Jiribam A Ratan Singh President MSF Jiribam Amadi S Samarjit Singh Executive Member MSU Jiribam na demand taurakle University of Science and Technology Meghalaya USTM da UNESCO Community Excellence Award pirakre award asi USTM gi VC Professor JD Sharma da UN gi mihut amoina Dr. Ashwini Sharma na khusinakhi Thoramasida Boroland University gi Vice Chancellor oriba ekhoi gi chauthok chaningai oriba Professor Laishram Ladusu sarukyakhi Delhi ki CM Arvind Kejriwal na mahaki deputy Manish Sisodia puraga Gujarat ta pangkre mahakpu BJP da changlau CBI inquiry dagi kanbige hairakibata natana BJP gi di CM mirep leite mahakpu CM ohengani haina fawba BJP na mangonda wanom lakhi haina Sisodia na yamna angakpa wafam ama phongdorakre adubu BJP gi maiki dagi di mahaki machinna pangangang bani thajaningai leite pakhum pirakhi Russia na India bu target tauba ISIS ki bomber ama phakre suicide bomber asina maroina lengak pariba BJP gi luchingba sing hatnanabagi thorang tawramki adubu mahak na hat pa pamliba si kana no haibadudi haujiksu mayek singna khangba ngamdri bomber asi Central Asian leibak amadagini haujik Russia da leibane mathang chehi gi April thada mahak India da chatpagi wafam leiramki Paraba miyoi asi Azanop Kawisu Hairi. Pakistan da Rajniti gi unkhatnaba hengalakle hanigi Prime Minister Imran Khan gi supporters singna anti-terror law gi makhada mahakpu phananaba hotnariba si aranbani hairakre. Pre-arrest bail phanglaba matung Imran Khan anti-terror court ta chatlagani nakalamromda Pakistan lengakna Imran gi rally gi speech broadcast tawbata ban tawkre.
इतिहासिक ओरब वारेप अमोयना मिस यूनिवर्स पेजेंट ना लुहोंगलबी नुपी अमदी ममा ओइबिसिंगसु लाखलिबा हाबदी हुंबुद्रानी थोइसुबा इंग्लिसिंगनी कुलहुमदोइदा पांगथोकदोरिबा मिस यूनिवर्स पेजेंट तगी हौरगा ब्यूटी कॉन्टेस्ट सरुक याबगी अयाबा पीरगने हौजिक फावदा मिस यूनिवर्स पेजेंट लुहोंगद्रिबी अमदी अंगांग लैत्रिबी चही 19 दगिना 19 फावबगी मनुंगदा लैबा नुपीसिंग खक्ता यावबगी अयाबा पीरिबने असिगिसु मथक्ता विनर सिंगसु मिस यूनिवर्स की टाइटल असी पाइबा मखैदी लुहोंगदना अमदी अंगांग यावदना लैगदबनी हाबगी चटनबीसु लैरिबने चेरगसिदा मिस यूनिवर्स इंग्लिसिंगनी कुन ओइख्रबी मेक्सिको दगी रिप्रेजेंट तौखिबी एंड्रिया मेजाना अनोबो वारेप अमदी अनोबो रूल असिबु थमोइ सेंगना थागतपा फोंदोरकली मणिपुरी लोन की नुमित का मरी लेना हौखिबो अगस्त कुनमदी कुनमाथोइदा इंटरनेशनल सेमिनार ऑन मणिपुरी लैंग्वेज हाइबा हिरमसिदा बांग्लादेश के मौलवी बाजार जिला की मनुंग चनबा कमालगंज उपजिला की नया पतन लैबा कांगसंग हॉल दा पांगथोखरे डॉक्टर अमर युमनाम हानगी वाइस चांसलर मणिपुर यूनिवर्सिटी ना मॉडरेटर ओइखे थौनाउजम रविंद्र नेशनल अवार्डी जिनाइन लाइश्रमचा Assistant Professor, Seoul University, South Korea, Dr. Homen Thangzam, Assistant Professor, Department of Political Science, Indira Gandhi National Travel University na Resource Person Sing Oina paper pathoke. A.K. Saram Sabhabati Manipur Bhasa Gavesna O Unayan Sangstha Aiba Amadi Researcher Amom Tonubabu Director Chauba Memorial Manipuri Intellectual Property Museum na पेपर सिंग असिगी नैनरोई ओइना सरुक याखी थौरमसी मणिपुरी लाइब्रेरी एंड रिसर्च सेंटर न सिनलांगदुना पांगथोखिबनी कवि अयेकपम अंजुगी मरीसुब लाइरिक सेतुर माया बंधन हाबदी थोंगी नुंसी लैपुन मखुम हांगदोखी अरोइबदंग असिगी तेंतकपा मरोइबा पाउ खरा गुवाहाटी काहिलीपाड़ा लेरिबा आसामगी अमतंगारबा फिल्म सेंटर ज्योति चित्रबंदा मियोई लिसिंग अमगा चौंगा चनबा ऑडिटोरियम अमा साबगा लोइदना ज्योति चित्रबन असि ऑडियो विजुअल हब ओहलगने लचित बोरफुकन की मथक्ता सिनेमा अमसु आसाम लेंगाकना नमलगनी राउथोखरे गुवाहाटी हेंग्राबारीदा हयेंग ऑगस्ट कुलहुमदोय अमृत उद्यान संगारगने पागसे आसाम खादी एंड विलेज इंडस्ट्रीज बोर्ड न लेरिबा मफम असिदा साबने असम चा बगान सेक्टर दा चा बगान कुनिथोई लीज दा पीरगनी हाइना लाउथोखरे मिनिस्टर अमदी ऑफिसर सिंगी मथंगदा हंदकना मु हैकर सिंगी मीटिंग गुवाहाटी यूनिवर्सिटी की वीसी की मथक्ता तारखरे हैकर सिंग असिना प्रोफेसर सिंग दगिसु सेल की डिमांड कया लेपतना तौरखले दरंग डिस्ट्रिक्ट ता नुपी ललोनबगी केस फागत पंगमखिबगा लोइना चेन्नई तिरुवालागी नुपी अहुम फारे मखोय अहुमगी चिनफुमदगी हौखिबो ऑगस्ट 18 मखोय अहुम बेसीमारीदा योनथोकनबगी पुखी हाइरे मखोयगी चिनखुमदगी मेन एक्यूज बाबुल अली पुलिसना फाखरे असम दा पोखिबी नाइटिंगेल ऑफ पाकिस्तान हाइना खंगनेबी नयारा नूर कराची दा लैखिद्रे महाक मसागी चही 63 सुख्रे मणिपुर की तुपुल दा थोखिबा तमथिरबा लाइबक थीबा लेबाक निंखाइबगी थोदोग अदुदा लैखिद्रबा असम की मोरिगांव डिस्ट्रिक्ट की सिनमी 13 की इमुंगसिंगदा असम लेंगाकना सेल की मतेंग येनथोखरे त्रिपुरा दा मिखल की मांगोइना ग्रेटर तिप्रालेन की दाबी प्रदुत देव बर्माना लुचिंगबा तिप्रा पार्टीना अमुक नहोंगना थांगलकले एनएसएन आईएम ना तोंगानबा फिराल अमदी संविधान यावदना नागा इशूदा केदोंगैदा संताइनबा पुरकपा ngamloi अमुकसु हाइरखरे पतंजलि की घी असी यानसिनबनी फूड सेफ्टी स्टैंडर्ड योबंगमदे हाइना फूड सेफ्टी डिपार्टमेंट ना लाउथोखरे यूनियन हेल्थ मिनिस्ट्री ना एम्स कुलहुमदोगी मिंग लोकल हीरो फ्रीडम फाइटर मीना खंगनदबा हीरो सिंग अमदी हिस्टोरिकल मोनुमेंट सिंगी मिंगदा थोननबा खंगहनखरे चेन्नई गुवाहाटी तमना पायरकपा इंडिगो फ्लाइट अमदा हौखिबो ऑगस्ट 19 सोर होनबा नुंगाइरक्तबदगी मिड इयरदा असमदगी मियोय अमा लैखिद्रे मियोय असि बोंगाइगावदगी हैदर अली कौई फिल्म एक्टर कंगना रनावतना महाकपु बेस्ट एक्ट्रेस अवार्ड की नॉमिनेट तौबगीदमक अमदी मंगोंदा बार्टोन पिरकपगीदमक फिल्म फेयर अवार्ड्स की मथक्ता सू तौरगनी हाइरखरे फिल्म फेयर अवार्ड असी करप ओय अमदी अनइथिकल नि हाइनसु एक्ट्रेस असिना हाइरी
Union Finance Minister Nirmala Sitharaman tongan thoramda saruk yananabagidamag numit humnigi khongchetta awangnong poki Kohima da thongkre. UPI transactions sing adumak free da laikhigani UPI service ki mathakta karigumba makhal amattagi charge lobagi wafam lengakna khanadri haina Union Finance Ministry na sengdorakre. Lawmi singi 2.0 andalon amuk haurakadoribra. Lawmi sing na MSP guarantee pinanaba law sembagi davi tawrakibaga loinana jantar mantar da mega farmers protest ama pangthoknanaba lawmi singna leptana Delhi tamna changsinnarakle. Karnataka da Ganesh Utsapta yumpham akanba irang ama sagalakle. SDPI na school singda Ganesh Utsap pangthokpa oppose tawkre adubu right wing loop singna de kharani mamangdagi mog Ganesh puja pangthokpa hounakre. FIFA gi COA mandate loishinabagi demand kendra lengakna yakre. Gujarata Bilkis rap case ta convict oiraba Taramathoi thadokpagi wathok chawthorakle miyoi Taramathoi asi kibadagi khunja sing mayumakai amadi khungang thadoktuna chenaba hokre. China na Taiwan gi mathakta phongna singnaraduna Taiwan gi manakta hujiksu leptana war drill adumak chathari. US Taiwan gi bilateral mari hena phagalakle. US ki Indiana gi governor Holcomb na Taiwan da laktuna Taiwan gi president Tsai ga wari sanakre. Asumna China gi warning thoidana thamagi manungda ahumlak US ki mihut singna Taiwan da laktuna China bu phongna singnari. UK ki Prime Minister Mire Rishi Sunak na maki lamba oiribi Liz Truss ki economic plan gi matakta kana criticize tawkre. Sunak na inflation hantha hanaba thorang paikhatkani haibagi thazaba pike nakalamaromda Truss na de direct financial mating pinanaba wafam panke. Amadi malemda khwaidagi sangna COVID na maramoidana school thingba laibak Philippines da chahi anigi matong ngasi school sing hangdokre. Ngasi yun na di Arambai News Guwahati da Maitilon gi pau sandok chaba matang sa luisin jabaga loinana tabiriba singbu amkaso hanna khurumjari.